Akasvan Imphal, Wahengbam Washington Pau Pajari, Ahanbada, Marui Bapau. Raijagi Fisheries Vivagna Sinluna, Ningol Chakoba Kumegi Ngagi Mela Amsung, Ngagi Potok Sangdam Nabagi Tauram, Imphal Ge Hapta Kangji Bung the Hojik Pangtokli. Assam Rifles Samasung, Mizoram Police-na, Aijol Manaktagi Nupi Ani, Lupa Lak Kunitoi Henbagi Heroin Ge Konana Fare. Harau Kumegi Matamda, Rail Gari Tongdona Sat Liba Mioising na Mayok na Riba Kudong Chadaba Sing Kangdok na ba, Rail Mantri Ashwini Vaishnav na New Delhi Railway Station da Satuni Yangsin Kre Amasung, BJP Lusingba Masung Griha Mantri Amit Shah na Ngasi Ranchi da Satuna, Mapamduda Mikhal Gidamak Siam Chariba Sing Yangsin Gani. Ningol Chakobuga Mari Lainana, Raijagi Fisheries Vivagna Sinba, Nifumanga Subangagi Mela Amsungagi Potok Sangdam Nabagi Toram, Imphal Palace Compound Leba Hapta Kangjibung da Hojik Hokre. Haudopagi Toramda, Raija Savagi MP, Maharaj Laishambasana Jauba Madi Fisheries Mantri, Haikam Dingo Singh Sharukyari. Makoina Mela Sida Yauriba Stol Singda, Koine Satuni Yangshin Ki. Ngagi Mela Sida, Raija Sigi Tongan Bajila Singdagi Lak Pangayok Pamiyu Singi Punna Stol Sam Marfu Amadi, Lau Singo Amadi Hairagi Potok Sing, Amasung, Relief Camp Singda Laiba, IDP Singna Sahaba Polam Sing Utpa Stol Kaya Hangli. Ekoi Pamina Hai, Sako Baginga Laiba Lak Nabamiamna, Hojik Hapta Kangjibungda, Krik Inari. Assam Rifles Samasung Mizoram Police-na, Aijol Manaktagi Nupi Ani, Lupa Lak Kunitoi Henbagi, Heroin Gram Kuntra Nitoi Dasmik Mariga Konana Fare. Assam Rifles ki Cherola Manahai, Akang Naba Pawama Pangbadagi, Assam Rifles Samasung Mizoram Police ki Apan Bakangbu Amana, Maubau Kulda, Ti Humbagi Tabak Chatabada, Nupi Ani Dagi, Nisagi Polam Singadu Pagat Kibani. Nupi Ani Adu Amana, Maubau Kuldagini, Aduga, Atuapa Amana, Manipuri Churasanpur Jila Dagini Hairi. Sagolsel Numita, Senapati Jila Degi Paumai Naga Ani, Puchai Kibagi Tokdokta Senabani Haiba, Aina Ting Krabalal Holu, KCP Gimioi Ama, Ngarang Police na Pare, Mahaku Masil Hambagi Tabak Chatari. Ngasi asi Govardhan Puja Numitni, Uttar Pradesh ta Ngasi, Govardhan Puja gi Thoram Pak Sanna Pangthok Nari, Raijadugi, Mathura, Vrindavan area da Bhagavan Krishna gi, Bhakta Kaya, Laisang Singda Lai Korambalak Nari, Miram Mamadi Laibak Asigi Lam Koi Bamioi Kaya Nasu, Mathura Amasung Vrindavan gi Tongan Ba Laisang Singda Lai Korambalak Nari Amasung, Seng Laba, Govardhan Singi Parikrama Tong Nari, Miyamna, San Singpuning Tina Lighting Bibagaloinana, Puja Sukatnari. Govardhan Puja Gamari Lainana, Mukhermantri Nongtomban Biren Singh Namiam de Yaipa Paujal Piri, Social Media the Tagat Pamhaki Paujal de Sri Birena, Numit Asina, Yumtong Kudingda, Taujal, Zakotpa, Amasung Nungaiba Porapa Oirasanu, Govardhan Pujagi, Wakalonda, Ekoi Punamakna, Amato in the Lemina Duna, Amana, Amagi Mateng Pangnaba Oirasanu Hainashu, Mukhermantrina, Mahaki Paujal da Hairi. Megaloida Harau Kumegi Matamasida, Tongan Sangsriti gi Thoram Kayana, Bharat Manungi Amadima Palaibak Sing de Lakpa, Lam Koiba Mioi Kayagi Puning Sing Sinaba Honari, Kumchi Chahigoina, Lam Koiba Lakpa Mioi Singda, Megaloigi Mausagi Pajaraba, Seri Blossom Season Yangbagi Kudong Chaba Pangangani, Masigi Matakta, Isai Nomai Amadi Sangsriti gi Thoram Kayasu, Utkani. Arunachal Pradesh ki Haksel Yaipayumbal Amasung Water Resources Mantri, Biuram Wakhe Nangarang Pake Tiger Reserve ta Butterfly Park ama hangdokre Pake Kesang Jila ki West Bank Forest Camp ta leiba anoba park asi biodiversity kahendana thamdaba amasung maphamdugi ecotourism henna chakhot hanabagi pandamda hangdokpani Mantrina Tiger Reserve website amasu hangdokhi tabiriba pawasi Akasvani Imphal dagini Harau Kumagi Matamasida, Rail Gari Tongduna Chatliba Mio Singna Mayok Nariba Kudong Sada Sing Kangdok Naba, Rail Mantri Ashwini Vaishnav na Ngarang New Delhi Railway Station the Chatuni Yangshin Kre. Rail Platform Singda, Rail Gari Lakpangai Duna Ladiba Passenger Singasu, Mahak Nawari Shanaki, Passenger Karana High, Rail Management na Ningti na Silang Badagi, Passenger Singna Platform Tana Lakpada, Karigumba Makal Amatagi Kudong Chada Bamayok na Kibalaite.
Railway Protection Force RPF amasung rail gi official singna miyam chathok chachin gi damak sillang liba aduda Sri Vaishnav na apen basu phongdokhi Jharkhand Vidhan Sabha Mikhal gi damak punna mirep listing amachani taramathoi lamba tongnaragani ngarang ani suba tangka ki mirep che lokthok pagi aroi benumit oikhi sit marfumathoi leiba Jharkhand Vidhan Sabha gi Mikhal tangkak ani thokna pangthokani ahan betangka ki bhonna tha sigi tara humdoida Vidhan Sabha Kendra nifu humdoida thadanagani ahan betangkakta mirep chatruk marfu humdoina lamba tongnari aduga ani suba tangkakta na mirep changma kunipan na lamba tongnari ani suba tangkakta Vidhan Sabha Kendra kuntra nipalda November kulna bhot thadanagani BJP Luchingba amasung Grihemantri Amit Shah ngasi Ranchida Chatuna Maphamduda Raija Vidhan Sabha Mikhal gi damak Sem Sariba Singh adugi matangda Raija adugi BJP Luchingba Singh wari shanagani mahakna Ghat Silagi Dhalbhumak Hajari Baki Barkatha amasung Satragi Simalia da pangthokpa Mikhal gi rally singda wangangani Maragasida Mikhal pangthok kadoriba Jharkhanda Sasan pairiba India Bloc amasung Birodhi NDA ani na bhot khombagi chang kham thengna kankhatle Jharkhand BJP election co-stars oiriba Assam gi Mukhyamantri Himanta Biswa Sharma na hai Raija sida BJP na sarkar pairabadi National Register of Citizen NRC chanahangani Amaromda Congress ki General Secretary KC Venugopal na BJP bu Sangvidhan ki mayokta lai hai na maral siri Sri Venugopal na hai dol sina wapam adu he na wangba thakta pukhatna batawgani Maharashtra Vidhan Sabha Mikhal ki mirep che lokthokpa gi aroiba numit tha sigi marini Raija sida Vidhan Sabha Kendra chani kunipan gi damak mirep lising taret chupna humpu taruk ki mirep che ayaba pikre Nandet Lok Sabha Kendra ki marak ki Mikhal ki mirep se kunithoi shu ayaba pikre mirep che lokthokpa gi aroiba numit ningthauka bani Maharashtra Vidhan Sabha Mikhal ki vote thasi kunda thade nagani aduga thasi ki kulhumdoida Jharkhand Vidhan Sabha Mikhal gi gapunna vote masing thigani Malayum ki mafam kayada leiriba Gujarati kanggu nangasi makhoi gi anuba sahi hawagi palan thoram pangthokli Hindu calendar Bikram Sambat ki matungina Gujarata anuba sahi asi Kartik thagi nongma panbada pangthoi masibu best 2 waras haina su khangnei Numidasida Laisang Singda Miyamna Ishorgi Thaujal Phangnaba Lai Khuramba Laknai Karbar Wala Singnasu Puja Pangtoktuna Makhoigi Dukan Sing Numit Mangani Thonglon Gani Miyamna Yumlon Kairona Singda Chatuna Anuba Chahigi Yaipa Paujel Su Pinai Tara Mangasuba Bharat Amasung America gi Joint Special Forces Exercise Barjara Prahar Ngasi America gi Ida Hoda Laiba Orchard Combat Training Center da Hauragani Exercise asi thasi kunithoi phawcha thagani asiguma makhal gi ikon domna exercise mamang chahi gi December thada Meghalaya gi Umroi da pangthokhibani Gross Goods and Services Tax GST khongatpagi chang October thada lupa koti lakh malising marputaret yogduna hanadagi chada mapal hengatkhi thasida Central GST na lupa koti lising kuntra hundoi chanipan kulmathoi State GST na lupa koti lising nipumathoi chanipal humpumari Integrated GST na lupa koti lising marpudama palsa mataramathoi amasung ses na lupa koti lising trainthoi sangwai yangkai oiki Apunba GST revenue sada nipan dasming mapan hengatuna lupa koti lakh lising marputaret chahum niputaruk oiki Bharat ki badminton sanaroi sing Malvika Bansot amasung Ayush Sethi Germany gi Saarbrücken pangthokpa Hilo Open Badminton Tournament ki semi-final changkhre Nupi gi singles quarter final da 6th seed Malvika na 4th seed Vietnam gi Nguyen Thuy Linh bu maithiba pikhi mang ngasi semi-final da Denmark ki Julie Dawal Jacobsen ga thengnagani Aroibada Maroiba Pau Amukhana Raijagi Fisheries Vibhagna Sinduna Ningon Chakuba Kumaigi Ngagi Mela amasung Ngagi Pothok Changdamnabagi Thauram Imphal gi hapta kangjebungda haujek pangthokli Assam Rifles amasung Mizoram Police na Aijol Manaktagi nupi ani lupa lakh kunithoi henbagi heroin ga konana phare harau kumaigi matamasida railgari tongduna chatlaba miyo singna mayok nariba khudong chadaba sing khangdoknaba rail mantri Ashwini Vaishnav na New Delhi Railway Station da chatuna yangshin khre amasung
BJP lusingba amasung Gृह मंत्री अमित शाह ngasi Ranchi da chatuna mafamduda mikhalgidamak siam charibasing yangchingani पाव लोइजरे।